Ngasigi nungairaba pungawari asigi mamingna Lausing na hingsabi hatkiba wari asibu ibirakpina chanu mangang adungay malemgi mafam amada chauraba umang ama leirami hairiba umang asidagi khara chatlaga leiba mising yamna tajadaba apikpa khungang amasu leirami hairiba khungang asida tariba khunjasingdo amaga pukjal tinana yamna nungsi chanana leiminarami adubu khungang aduda leiriba miyoi singdo nongmata ingna chikna leibadi phanglamde makhoina tangdu leitana leiba phangdribado ategi nate chauraba umang aduda hingsabi ama leirami hairiba hingsabi ase siba naidabi hingsabi amasu oirami aduga mahaksi mahaisu yamna hairami adubu mahak asi ayuk nungthilgi matamdadi mahaki mahaido sijinaba yaramde numidangi matamda khak mahaki mahaisingdo sijinarami maduna maram oiraga hingsabi ado numidangi matamda mahakna magi mahai sijinaduna ayuk nungthilgi matamda mahakna leiba yaba yamnasu chaudaba aduga yamnasu piktaba surung ama huttuna madugi manungda mahak leirami aduna mahakpu kanagumba miyoi amatana maithiba piba ngamlamde madumakna ngasi phawba mahakna hingdunasu umang asida leiraklibani hairiba hingsabi asina ayamba matamda mising yamna tajadaba khul asida laktuna mana hek thengnaba posak khudingmak phaduna charami taibang miyoi ba thengnare hekta phaduna chathoi aduga sa thengnare sa ado pharaga hekta chathoklami aduna khul asida sa san amadi yen nganu na chingba jiba panba amata leibasu ngamlamde aduda sunatana khunjasing ado ayuk haiba ama muk leitare nungthil haiba ama muk leitre makhoi thabak chathokpa kinarami aduga mising yamna tajadaba apikpa khul asida sananu kaubi leisabi macha ama su leirami sananu leisabi macha ama oijarabasu mabudi marausing yamna leibi nupi macha amasu oirami sananu gi mama mapa anina macha nupi sananu bu numit tha yengbagumna yengjerami aduga sananu gi imung asi yamna nungai ba imung ama natabanina suraga chaba punsi oibana kulladuda leiriba miyamsing aduna hingsabidu kibadagi ayambana mapal thoktrabasu sananu gi mama mapadi numit khudingi pata satuna matamgi oiba patuda hauba mana masing hektuna mado yolaga makhoigi pukchak oijarami adubu nongmagi numit amadadi sananudo mama mapa anigi chakyom ama puraga pata laklami mahakna lakpagi lambiduda urok amakhak langda yesinduna leirami madu ubada sananuna changsinduna urok adubu langdagi lokthokpirami aduga hairami he urok haujikti aina nangbu thadoklabani chatlu naning tamna paijakro matam aduda urok aduna asumna amuk hairaklamni nupi macha nangna aigi khongsida yesinduna leiriba lang ase lokthokpiduna aigi thawai kanbibagidamak nangbu aina thagatjari sananudo urok aduna mirol nganglakpa aduda yamna ngakna yenglaga aigi sibu mangla taibanglane urok tuna amukasu hairei nupi macha nangise mangla nate taibangni nangna aibu kanbibagidamakta apamba ama nijahoro sananu na hairei haujik makidi apamba karimata leijade urok aduna phare adudi ai chatlage ado karigumba nangi khudong thireba mikup lakpa thoklabadi matamduda nangna aibu ningsinglau nangna aibu hek ningsinglakpaga aise nangi nanakta lakani wadu hairamlaga urok ado paikirami aduga sananu su pata amuk laklami sananu gi mama tharo amadi mapai bungo chaurel su machanupina lakpado khara laplingaidagi urami madu ubada tharo na haiphet lauduna hairei ibema karigino nangna pata kumlaklibadubo sananu su mama na kauribado taraduna khonjeldo launa kumlai ima kaisu tawroye wadu haina sananu mama mapagi manak yaurakle mapana mu hairei ibema karigino ichana pachida laklibasibo sananuna baba
pabu hoidi yumda su matam chana karakte aduna sakse thilaine tharona ho ado hayeng khaidi lakanu ko ibema hoima ado sakse chana batawro asumna chak ado khaidoktuna mamaga mapaga du pijarami mikup kharagi matung chak saba su loirakli asumna sananu mapa macha ahumdo numidang waigi matamda mayumda karaklami mayum hek yorakpaga mama tharodo mikup amata pothaba tawjada makhoina patagi heklakliba yelang peruk amadi komprek na chingbado ningthina sem saraba matung makhoigi khulladuda leiriba miyoi sing aduna thonglon sinadringai yolhona bani haidana kokthakta thangatuna amuk puraga chatkre asumna numit ado haukre mathangi numitni ngasidi sananuna sakadungan ta thonglaga mama mapabu hana pijarami mama na haire ibema nang yumdagi mapal thokanuko karigumba aikhoigi khulsida hingsabidu laklabadi asuk nuksikraba ichase chathokrabadi napaga ikidi mangjaredo mapana amu haire mama haisu haigumdana aikhoisu ngasidi pata chalugumsida makhoi mapa pata chatrabadi aikhoidi kadaidagi chagani sananuna marak phathatlaga haire ima ngarang pot yonbagi sel khara leirise asina numit kharani de yana basilase mapana mama sara hengani kibana thawaise khubak ta haplaga pata kumgadabagi saru kumlagumsida karigumba laibak thidana ibani na pata satpa matamda hingsabi adu laglabadi nang aisu arembada thawaise mangadoriban wadu haiduna chaurel makhatare nang aisi kibadi araibani isanupi khandaba yadaban asumna numit adumadi makhoido pata kumdre aduga hairiba numit asigi nongalakpadadi sananugi khunja miyoi singdo mahai koilang langnare sananu mama machadu hokalaktuna mayamna langnaribado karino haina yenglami adubu khulladugi lambi mayai chabuk aduda ngarang ahing sabi aduna laklambagi khongul mami singdo taaduna leirami madu ubada khunja sing ado kibana loirami adugi su mathakta khunja singdo saningai thakningai leitaba miyoi kaya su leiribani adugumlaba miyoi sing adudi hena nungsa thirakle maramdi kariguma matamda khanghaudana hingsabidugi khongulgi mami hek taramba thoklabadi kul ase misi mina yawgadawri haibasu khunja miyam aduna khanglami sananu mama machasu imungda changlai mapana haire ibema ngasidi aikhoi chekchina leirasiko tharona adubu mapa asumna mapal sum thoktana leirebadi aikhoi di karamna hingani mama adugidi karimta khangan awang lekai tamani do moidagi sel amadi phau khara puraga matam kharadi lenasi sananu namarak thalaga adu daluri di baba moigi ipandunabu yarakadro haujikti khul asida leiriba miyoi singse sel thokpagi chang loina handari aduga aikhoigi su sel thoktana adum matam kharadi leirani mapana ibema nangi napal mani do mabuk yamna phabani aduna ipana haibada soidana yarakanida asumna numit leiringai matam aduda sananugi mapa chaureldo mani hoida chatkirami mikup kharagi matungda manigi mayum yorakli mani su phak saduna leirami chaurel tapna jangsinduna kawi tada nanaw lakjariye mani chaurel udaba kuireda nangbu sum koithorakpro hoi tada ai sum koithorakpani ado chaurel phidasi da phamune nangbo chaurel su phamtharaga wa haiba horami tada aikhoigi kulla sidagi khara chatlaga leiriba achaubu umang ase masi he kokthoktriba makhaidi maphamduda leiriba hingsabi ado hatpa ngamlaroi manina aduda luriba si chaurel maphamduda leiriba hingsabi adudi achamba hingsabi natedo aduga matau karamna taibang miyoi bai khoina hingsabi aduga lamba tawgani chaurelna adubu tada mahakna khullasi da laktuna aikhoibu ki han khanghanba asum tawraga karamna khullasi tangdu leitana pangani manina chummi inaugi wafam asi kakninga yaude ado chaurel masigi wafam asina nakoina na thamlaga inauna yamna thajadana aigi inakta lakbabu kari leirage chaurel du yam ikai na haije tada nanausi
ꯇꯥꯗꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯃꯇꯦꯡ ꯂꯧꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯗ ꯆꯥꯎꯔꯦꯜꯗꯨ ꯃꯥꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯗꯨ ꯁꯠ ꯍꯥꯏꯗꯣꯛꯄ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯅꯤꯅ ꯃꯈꯥ ꯁꯝꯊꯗꯨꯅ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯃꯗꯨꯗ ꯀꯔꯤ ꯇꯧꯔꯕ? ꯆꯥꯎꯔꯦꯜꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯗ ꯋꯥꯐꯝꯁꯦ ꯁꯠ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯇꯥꯗ꯫ ꯃꯅꯤꯅ ꯏꯍꯦ ꯆꯥꯎꯔꯦꯜ ꯀꯔꯤꯅꯣꯅꯦ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ꯫ ꯆꯥꯎꯔꯦꯜꯗꯨ ꯏꯀꯥꯏꯔꯕꯁꯨ ꯏꯀꯥꯏꯅ ꯋꯥꯗꯣ ꯍꯥꯏꯕ ꯇꯥꯔꯝꯃꯤ꯫ ꯃꯅꯤꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯍꯦ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯏꯑꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯦ? ꯑꯁꯨꯝꯅ ꯃꯅꯤꯅ ꯁꯦꯜ ꯈꯔꯒ ꯐꯧ ꯕꯣꯔꯥ 4 ꯑꯃꯒ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯣꯛꯈꯤꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯥꯛꯂꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯀꯞꯄꯁꯨ ꯌꯥꯎꯅꯔꯛꯂꯤ꯫ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯦꯛꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯒ ꯑꯅꯤꯗꯨ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯈꯨꯜ ꯑꯗꯣ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯁꯅꯥꯅꯨꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥ ꯑꯣꯏꯔꯞꯅ ꯐꯝꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯣꯡ ꯊꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯅꯨꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯑꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯦ ꯍꯥꯠꯅꯕ ꯎꯄꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯂꯩꯇꯦ ꯏꯕꯦꯝꯃ ꯃꯍꯥꯛꯇꯤ ꯆꯍꯤ 1000 ꯍꯦꯟꯅ ꯄꯨꯟꯁꯤꯔꯛꯂꯕ ꯃꯍꯩ ꯍꯩꯕꯤ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯁꯅꯥꯅꯨ ꯑꯃꯨꯛꯁꯨ ꯍꯪꯉꯤ ꯑꯗꯨꯗꯤ ꯄꯥꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯃꯍꯩ ꯍꯩ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯣꯏꯅ ꯇꯥꯔꯝꯒꯗ꯭ꯔꯥ? ꯑꯗꯨꯗꯤ ꯏꯄꯥꯁꯨ ꯈꯪꯗꯦꯅꯦ ꯏꯕꯦꯝꯃ꯫ ꯊꯔꯣꯅ ꯀꯅꯥꯅ ꯈꯪꯕꯅꯣꯗ ꯂꯣꯏꯅ ꯇꯥꯔꯒ ꯂꯩꯔꯝꯗꯅ꯫ ꯁꯅꯥꯅꯨꯅ ꯑꯗꯣ ꯄꯥꯕ ꯍꯤꯡꯆꯥꯕꯤ ꯑꯁꯦ ꯁꯦꯝꯕꯤꯕ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯥꯂꯦꯝꯁꯤꯗ ꯊꯥꯔꯛꯄꯅꯤ꯫ ꯄꯣꯛꯄ ꯅꯥꯏꯔꯕꯗꯤ ꯁꯤꯕꯁꯨ ꯁꯣꯏꯗꯅ ꯅꯥꯏꯒꯅꯤ꯫ ꯃꯍꯥꯛꯁꯦ ꯃꯥꯡꯍꯟꯕ ꯉꯝꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨ ꯍꯥꯟꯅ ꯊꯤꯗꯣꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯤ ꯍꯥꯏꯕ ꯀꯥꯡꯂꯨꯞꯁꯦ ꯑꯃꯠꯇ ꯎꯕ ꯐꯪꯂꯔꯣꯏ꯫ ꯊꯔꯣꯅ ꯆꯨꯝꯃꯤ ꯏꯆꯥꯒꯤ ꯋꯥꯁꯦ ꯑꯗꯨꯗ ꯏꯕꯦꯝꯃ ꯂꯨꯔꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦꯗꯣ ꯀꯔꯝꯅꯅꯣ ꯃꯍꯥꯛꯄꯨ ꯃꯥꯡꯍꯟꯅꯕ ꯎꯄꯥꯏ ꯊꯤꯒꯗꯧꯔꯤꯕꯁꯦ? ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯅꯨ ꯍꯣꯏꯒꯤ ꯍꯦꯛ ꯌꯨꯝ ꯅꯥꯀꯜꯗꯨꯗ ꯂꯩꯕ ꯊꯧꯕꯒꯤ ꯏꯃꯨꯡꯗꯒꯤ ꯃꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯁꯅꯥꯅꯨꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯏꯃꯥ ꯀꯩꯅꯣ ꯈꯨꯔꯥꯝꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯃꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏꯁꯤꯕꯣ? ꯃꯃꯥꯅ ꯈꯪꯗꯦꯅꯦ ꯏꯕꯦꯝꯃ꯫ ꯆꯥꯎꯔꯦꯜꯅ ꯑꯃꯨꯛ ꯑꯩ ꯈꯪꯏ ꯊꯧꯕꯒꯤ ꯏꯃꯨꯡꯁꯦ ꯍꯤꯡꯆꯥꯕꯤꯗꯨꯅ ꯁꯣꯏꯗꯅ ꯆꯪꯂꯝꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗꯤ ꯃꯈꯣꯏꯁꯨ ꯀꯤꯕꯗꯒꯤ ꯀꯅꯥꯃꯠꯇ ꯃꯄꯥꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯊꯧꯕꯒꯤ ꯅꯨꯄꯤꯗꯣ ꯃꯀꯣꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯗꯠꯂꯒ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯛꯀꯤ ꯍꯦꯛ ꯃꯈꯥ ꯊꯪꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯗꯨꯅ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤ꯫ ꯃꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯨꯛ ꯄꯣꯂꯣꯏꯔꯝꯃꯤ꯫ ꯊꯧꯕꯗꯣ ꯃꯌꯥꯝꯅ ꯋꯥꯍꯪ ꯍꯪꯕꯗ ꯃꯍꯥꯛ ꯄꯥꯎꯈꯨꯝꯗꯨ ꯆꯨꯝꯅ ꯄꯤꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯊꯧꯕꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯉꯔꯥꯡꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯇꯨꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯕꯛ ꯁꯨꯔꯨꯕꯗꯨꯗ ꯏꯁꯥꯁꯦ ꯋꯥꯃꯟꯈꯤꯗꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯤ꯫ ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯈꯪꯂꯥꯎ ꯂꯧꯔꯛꯄꯗꯣ ꯑꯩꯁꯨ ꯇꯥꯔꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯀꯣꯛ ꯑꯗꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯣꯡꯅꯥꯎꯗꯒꯤ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯇꯨꯅ ꯊꯗꯠꯂꯒ ꯄꯨꯈ꯭ꯔꯦ꯫ ꯃꯅꯤꯅ ꯊꯧꯕꯥ ꯅꯣꯏꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯨꯃꯥꯏ ꯍꯥꯞꯇꯕ꯭ꯔꯣ? ꯊꯧꯕ ꯇꯞꯅ ꯍꯥꯞꯄꯤ ꯇꯥꯃꯅꯤ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯈꯨꯠꯇꯣ ꯊꯤꯡꯖꯤꯜꯂꯛꯏꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯦ꯫ ꯃꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯥꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯅꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯡꯖꯤꯟꯕ ꯉꯝꯂꯤꯕꯅꯤ꯫ ꯆꯥꯎꯔꯦꯜꯅ ꯈꯪꯗ꯭ꯔꯦ ꯇꯥꯗ ꯌꯥꯝꯅ ꯂꯨꯗꯧꯔꯤ ꯇꯧꯔꯤꯁꯤ꯫ ꯌꯨꯝꯗ ꯂꯩꯕ ꯐꯥꯎꯕ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯒꯗꯧꯔꯤꯕꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯆꯥꯎꯔꯦꯜ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯃꯍꯩ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯍꯤꯡꯆꯥꯕꯤ ꯑꯁꯦ ꯍꯥꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯣ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯥꯅ ꯉꯔꯥꯡ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯊꯧꯕꯒꯤ ꯅꯨꯄꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯆꯥꯔꯨꯕꯒꯤ ꯃꯆꯤꯟꯒꯗꯣ ꯏꯅ ꯄꯨꯝꯇꯩ ꯇꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯀꯨꯏꯔꯦ ꯑꯩꯅ ꯃꯤ ꯆꯥꯔꯛꯇꯕ꯫ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯁꯣꯟꯗꯨꯅ ꯃꯃꯤꯠ ꯑꯃꯨꯛ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯔꯛꯏ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯅꯨꯗꯣ
Sananu gi masak ubada hingsabi ado amukkasu hairei. Asidi masak matawna fajariba sabada yamna haurani do. Wado haiduna hingsabi adu matindo oro tarakle. Hingsabi adu Sananu gi saktam si ubada saning mana henman kiduna mahak numidang tarakpa ngai ngamdre. Aduga somdana Sananu do numidangi chak toklaba matung mamaga loinana magi kada hiptuna leiri. Ngaihaki matung Sananu gi mama tharo do tumthakre adubu madi tumdri. Maramdi Sananu yamna singbi nupini aduna madi handak marakse hingsabi asina mathi phonglakpa asida madi mikupna homsingna adumak leirami. Madugi tanza aduda hingsabi adu lakduna Sananu gi yumgi hek mamangduda leptuna leirari. Aduga Sananu su tumthaba yadana leiba maramna masado olang onsauna duna phamungduda amuk chep amuk long tawduna sum leirambadagi khanghaudana mahaki mamit anido makhoina tumliba ka adugi thongnaw adomda hek yengluri. Matam aduda thongnawgi ahoba aduda kanagumba miyoi amana haiphe cheptharaga yenglakpagi mawongda leirambado urure. Madu ubada Sananu masado swai lauba amaga loinana hiplambadagi phuk haugalai. Aduga phamungduda phamlaga mamada muk yengi. Adubu mama tharodi nungaina tumduna leiri. Mamana nungaina tumlibado kaihanba pamdraduna Sananu do hoi mai karisu haida phamungdudagi kumtharagle. Madugi tanza aduda nupi amagi khonjelda yamna nungsina kaurai. Yumsibu kana leige thongi nata yamukta kangbiyo. Khonjeldu tabada Sananu gi thamoigi miholdo don thinbagumna dang chongba haurakle. Aduga madom khanjai thenglaba hingasida kauriba mahakse asamba midi natre. Asumna wakhaldo mikup ama khaluraba tungda tapna amuk hai. Soidre mahak ase hingsabidu soidana oiramgani. Sananu na wakhal khalingai hingsabi adusu amuka hanna kauri. Ho kana leige amukta thokpiro. Sananu su tapna thoklaktuna imungi thongjin mapanduda leplaga hangi. Thenglaba hingi matam asida palim imagi nungsi khonjelgumna kauribi nahakpu kanano. Kari maram laiduna asuk thenglaba matam sida lakpano apamado haibiyu. Hingsabi aduna haire isagi khonphamse tabada ima pele ado ima se puklambana yadre karino saba yaba posak amadi chaningi. Sananu wakhal ngahak khali aduga haire phare ima aina soidana imagi saba yaba sinjak ado pirage tawbodabu ima wafam amata haizage. Hayo kari wano ima nasana haigadauriba wafam ase yagani haina hana wasakpiyudo. Hingsabi aduna pamlibasi Sananuna mapanda tholakpa asini aduna masu hekta hairei. Ai wasaklage. Asumna Sananuna hingsabi aduda wasak halami. Hingsabi adusu wasaktuna hairei. Karigumba nangna aigi aram khorangmase hekko halabadi ngasi hairiba numit asidagi nangna haiba khuding ai loina illagi. Karigumba nangna haiba indrabadi aise khudakta ut onkhiba oisanu. Hingsabigi wasak adu tabada hujikti Sananu do thongjinda leplambadagi thong ado tapna hangdorei. Madu ubada hingsabi ado ahal nupi amagi saktamda sayonduna yamna harauna hairei. Kadai aigi sinjaktiya. Sananu su akiba leita tapna sangsinduna hai. Ima manbiya mikup amata mafam asida leibiramu ai imagi sanaba karino khara lauthoknukige. Hingsabi aduna hairei. Nang amukta ngaiko. Sananu su chap lepi aduga kari haigadabano ima. Hingsabi adu tapna hairei. Aidi isase sahinga hingsaningi aduna nakhoigi imungda leiba sa amata sagi. Sananu su adum khanglibani laklibi nupi ase hingsabini haiba aduna amuka su hairei. Kari wabu kawbano ima aikhoi miyoibadi sahinga hingdi hingna sade aduga imadi karigi sahinga hingsaningliba adugumbadi aigi yumda amata leite ima. Hingsabi ado tumina leptuna leihori. Sananu du mamagi manakta sangsinduna tapna hai. Ima ngasi uriba imagi saktamase punsigi oina amuk hana uba phangkhidabasu yai. Nasa hingsabi asigi matung induna sangyeng amagidamak chatlukige. Nasabu yai pathaujal pibiyuko ima. Wadu haiduna Sananu
ꯃꯃꯥꯕꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕꯥꯕꯥ ꯍꯌꯦꯡ ꯀꯣꯔꯧ ꯃꯥꯅ ꯉꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯆꯥ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯅꯈꯣꯏꯅ ꯎꯕ ꯐꯪꯂꯔꯣꯏꯌꯦ ꯑꯁꯨꯝꯅ ꯁꯅꯥꯅꯨꯗꯣ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯆꯥꯕ ꯌꯥꯕ ꯄꯣꯠꯂꯝ ꯈꯔ ꯄꯥꯏꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯤꯗ ꯂꯩꯖꯔꯦ ꯆꯥꯅꯕꯁꯦ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯍꯤꯡꯆꯥꯕꯤꯒꯤ ꯐꯤꯕꯝꯗ ꯑꯣꯜꯂꯛꯇꯨꯅ ꯁꯅꯥꯅꯨꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯆꯠꯈ꯭ꯔꯦ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯁꯅꯥꯅꯨꯅ ꯂꯥꯎꯖꯕꯗꯣ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ ꯁꯅꯥꯅꯨꯁꯨ ꯃꯐꯝ ꯑꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯅꯥꯅꯨꯕꯨ ꯍꯦꯛ ꯊꯝꯕꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯆꯥꯒꯦ ꯈꯜꯂꯛꯂꯤꯕꯁꯦ ꯉꯁꯥꯏꯗꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯤ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯔꯒꯅꯤ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯅꯥꯅꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯍꯤꯡꯆꯥꯕꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈꯤꯗꯨꯅ ꯑꯩꯕꯨ ꯆꯥꯒꯦ ꯊꯧꯔꯥꯡꯂꯤꯕ ꯍꯩ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯅꯪꯅꯁꯨ ꯑꯩꯕꯨ ꯆꯩꯕ ꯁꯥꯔꯤ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯅꯤ ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕꯁꯨ ꯑꯃꯨꯛ ꯍꯥꯏꯈꯤꯕ ꯋꯥꯗ ꯑꯅꯤꯔꯛ ꯍꯦꯟꯅꯗꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯁꯥꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯊꯨꯒꯥꯏꯗꯨꯅ ꯑꯩꯕꯨ ꯆꯥꯒꯦ ꯍꯥꯏꯔꯛꯂꯦ ꯐꯔꯦ ꯑꯩꯕꯨ ꯆꯥꯔꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯍꯦꯛ ꯆꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯗꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯎꯠ ꯑꯣꯟꯈ꯭ꯔꯅꯤꯗꯣ ꯍꯤꯡꯆꯥꯕꯤꯗꯣ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯁꯅꯥꯅꯨꯗ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯗꯨ ꯅꯤꯡꯁꯤꯡꯕ ꯂꯣꯏꯔꯛꯄ ꯃꯤꯀꯨꯞꯇ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩ ꯅꯪꯕꯨ ꯆꯥꯔꯔꯣꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯈꯨꯟꯗ ꯆꯠꯇꯨꯅ ꯑꯩ ꯃꯤ ꯑꯃ ꯆꯥꯔꯨꯔꯒꯅꯤ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯁꯅꯥꯅꯨꯅ ꯑꯊꯤꯡꯕ ꯄꯤꯔꯝꯃꯤ ꯁꯅꯥꯅꯨꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯎꯠ ꯑꯣꯟꯒꯅꯤ ꯀꯤꯕꯅ ꯑꯍꯤꯡꯗꯨꯃ ꯀꯔꯤꯃꯠꯇ ꯆꯥꯗꯅ ꯂꯩꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯔꯣ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯂꯣꯏꯅ ꯍꯧꯒꯠꯂꯛꯂꯤ ꯊꯔꯣꯅ ꯍꯪꯉꯤ ꯃꯄꯥ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯖꯥꯅꯣꯅꯦ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯒ ꯇꯨꯃꯤꯟꯅꯔꯒ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕꯁꯤꯕꯣ ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯅꯣ ꯃꯄꯥ ꯃꯅꯤꯡ ꯃꯌꯥꯗꯁꯨ ꯂꯩꯍꯧꯗꯦ ꯆꯥꯎꯔꯦꯜꯗꯤ ꯆꯝꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯂꯩꯖꯔꯝꯅꯤꯗ ꯊꯔꯣꯗꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯀꯣꯏꯀꯧ ꯀꯧꯖꯔꯝꯃꯤ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯊꯔꯣꯗꯣ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯀꯞꯄ ꯌꯥꯕ ꯀꯞꯂꯤ ꯑꯗꯨꯒ ꯆꯥꯎꯔꯦꯜꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯆꯪꯂꯛꯇꯨꯅ ꯁꯅꯥꯅꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯁꯨꯝ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯊꯔꯣꯗꯣ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯂꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯌꯨꯝꯗ ꯍꯜꯂꯛꯎ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯏꯃꯥꯗꯤ ꯋꯥꯔꯦ ꯁꯅꯥ ꯑꯁꯨꯝꯅ ꯁꯅꯥꯅꯨꯗꯨ ꯃꯃꯥ ꯃꯄꯥꯒ ꯑꯗꯨꯃꯛ ꯀꯥꯏꯅꯈꯤꯕ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯁꯅꯥꯅꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯍꯤꯡꯆꯥꯕꯤ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯆꯥꯛ ꯆꯥꯒꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯅꯥꯅꯨꯗ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯑꯩꯅ ꯅꯪ ꯆꯥꯒꯦ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯅꯪꯒꯤ ꯁꯦꯕꯥ ꯑꯩꯅ ꯇꯧꯅꯕ ꯑꯣꯏꯔꯝꯃꯦ ꯁꯅꯥꯅꯨꯗꯨ ꯅꯣꯛꯅꯤꯡꯕꯗꯤ ꯐꯥꯎꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯣꯛꯇ꯭ꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯅꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯒ ꯑꯩꯕꯨ ꯐꯥꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯅꯥꯅꯨꯒ ꯉꯥꯡꯅꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯍꯣꯏ ꯐꯔꯦ ꯅꯪꯅ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔ ꯊꯤꯔꯒ ꯄꯤꯔꯒꯦ ꯑꯁꯨꯝꯅ ꯁꯅꯥꯅꯨꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯁꯅꯥꯅꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯊꯧꯗꯥꯕꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯕ ꯁꯪꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯔꯣ ꯆꯥꯛꯈꯨꯝꯗ ꯐꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯄꯥ ꯅꯪꯕꯨ ꯏꯆꯥꯅꯨꯄꯤꯗꯣ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯩ ꯏꯆꯥꯒꯤ ꯃꯁꯛ ꯎꯗꯕꯁꯦ ꯌꯥꯝꯅ ꯋꯥꯏ ꯃꯄꯥ ꯃꯃꯥ ꯏꯆꯥꯗꯣ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤꯅꯦ ꯃꯄꯥ ꯑꯩꯁꯨ ꯏꯆꯥꯗꯣ ꯎꯗꯕꯗ ꯂꯩꯐꯝ ꯈꯪꯂꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯃꯥꯕꯨ ꯊꯤꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯁꯅꯥꯅꯨꯒ ꯑꯅꯤꯗꯣ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯁꯅꯥꯅꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯑꯔꯣꯜ ꯑꯊꯨꯞ ꯂꯣꯏꯅ ꯈꯪꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯅꯥꯅꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯑꯔꯣꯜ ꯑꯊꯨꯞ ꯃꯌꯥꯝꯗꯣ ꯑꯗꯨꯅꯁꯨ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ ꯁꯅꯥꯅꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯍꯤꯡꯆꯥꯕꯤ ꯀꯩꯒꯤꯅꯣ ꯅꯣꯏ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕ ꯀꯥꯡꯂꯨꯞꯁꯤꯅ ꯃꯤꯁꯦ ꯑꯆꯥꯄꯣꯠ ꯆꯥꯕꯒꯨꯝꯅ ꯆꯥꯅꯤꯡꯉꯦ ꯆꯥꯅꯤꯡꯉꯦ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯕꯨ ꯍꯦ ꯍꯤꯡꯆꯥꯕꯤ ꯀꯥꯏꯅ ꯑꯩꯈꯣꯏꯁꯦ ꯑꯍꯤꯡꯕ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯄꯣꯠ ꯆꯥꯏ ꯃꯗꯨꯒꯤꯗꯃꯛꯇ ꯍꯤꯡꯆꯥꯕꯤ ꯀꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯇꯥꯏꯕꯪ ꯃꯤ ꯐꯥꯗꯨꯅ ꯍꯤꯡꯅ ꯆꯥꯔꯤꯕꯁꯦ ꯁꯅꯥꯅꯨꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯌꯥꯝ ꯆꯥꯅꯤꯡꯉꯤ
ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯅꯪꯁꯦ ꯆꯥꯖꯔꯣ ꯀꯥꯏꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕꯗꯤ ꯅꯍꯥꯟꯅ ꯆꯥꯊꯣꯛꯂꯗꯕꯅꯤ꯫ ꯑꯩꯁꯦ ꯆꯥꯅꯤꯡꯉꯤꯕ? ꯅꯪꯗꯤ ꯅꯁꯛꯁꯨ ꯐꯖꯩ, ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ꯫ ꯁꯅꯥꯅꯨꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯁꯦ ꯁꯛ ꯊꯤꯔꯝꯂꯗꯤ ꯆꯥꯅꯤꯡꯕ ꯐꯥꯎꯔꯝꯗꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ ꯅꯠꯇ꯭ꯔꯥ? ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ꯫ ꯁꯅꯥꯅꯨꯅ ꯑꯗꯣ ꯍꯤꯡꯆꯥꯕꯤ, ꯅꯪꯁꯤ ꯁꯤꯕ ꯅꯥꯏꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯁꯤꯕ ꯅꯥꯏꯗ꯭ꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯁꯅꯥꯅꯨꯕꯨ ꯃꯥꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯊꯝꯂꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯂꯣꯏꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯅꯨꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯤ꯫ ꯃꯥꯅ ꯇꯥꯔꯤꯕꯗꯣ ꯆꯨꯝꯅ ꯇꯥꯕ ꯅꯠꯇꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯃꯥꯅ ꯂꯣꯏꯅ ꯂꯧꯁꯤꯜꯂꯒ ꯇꯥꯔꯤꯕꯅꯤ꯫ ꯁꯅꯥꯅꯨꯅ ꯑꯗꯣ ꯐꯔꯦ, ꯀꯔꯤꯒꯨꯝꯕ ꯅꯪꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯠꯂꯒꯦ ꯍꯥꯏꯔꯕꯗꯤ ꯀꯔꯤ ꯁꯤꯖꯤꯟꯅꯔꯒ ꯍꯥꯠꯀꯅꯤ? ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯁꯤꯗꯒꯤ ꯆꯐꯨꯁꯦ ꯑꯁꯦ ꯊꯨꯒꯥꯏꯒꯗꯕꯅꯤ꯫ ꯑꯁꯦ ꯍꯦꯛ ꯊꯨꯒꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ꯫ ꯁꯅꯥꯅꯨꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯋꯥꯏꯁꯦ ꯆꯐꯨ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯤꯔꯣ? ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯁꯨ ꯌꯥꯔꯦ꯫ ꯆꯐꯨ ꯑꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯈꯜꯂꯛꯀꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯁꯦ ꯍꯦꯛ ꯍꯥꯠꯂꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯣ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯒꯅꯤ ꯈꯪꯉꯨ꯫ ꯁꯅꯥꯅꯨꯅ ꯈꯟꯗꯦꯗ, ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ꯫ ꯅꯈꯣꯏ ꯍꯤꯡꯆꯥꯕꯤꯁꯤꯡꯒ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯒ ꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯅꯪꯁꯦ ꯍꯤꯡꯆꯥꯕꯤ ꯑꯣꯏꯖꯔꯕꯁꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯑꯗꯣ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯣ? ꯁꯅꯥꯅꯨꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯨꯅꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯔꯣꯟꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯤꯕꯁꯦ꯫ ꯁꯅꯥꯅꯨꯅ ꯍꯣꯏ, ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯒ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯂꯣꯏꯅ ꯏꯟꯒꯗꯕꯅꯤ꯫ ꯑꯗꯨ ꯍꯦꯛ ꯏꯟꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪꯁꯦ ꯑꯩꯅ ꯍꯥꯠꯇ꯭ꯔꯤꯉꯩ ꯅꯇꯣꯝꯇ ꯑꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯗꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯔꯧ ꯊꯥꯡꯕ ꯋꯥꯍꯩꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯅꯪꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯁꯨ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ, ꯃꯁꯦ ꯅꯪꯅ ꯈꯪꯖꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯎꯃꯪ ꯑꯗꯨꯗꯒꯤ ꯁꯥ ꯐꯥꯔꯒ ꯆꯥꯅꯕꯒꯤ ꯊꯤꯕ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯅꯨꯁꯨ ꯋꯥꯈꯜ ꯑꯃꯨꯛ ꯈꯟꯕ ꯍꯧꯔꯛꯏ, ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ? ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯛꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯁꯨ ꯎꯠꯇꯤ ꯑꯣꯟꯈꯤꯔꯣꯏ꯫ ꯃꯍꯥꯛꯀꯤꯁꯦ ꯑꯩꯉꯣꯟꯗ ꯇꯥꯠ ꯇꯧꯔꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯁꯨ ꯁꯅꯥꯅꯨꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯈꯪꯂꯝꯃꯤ꯫ ꯃꯗꯨ ꯈꯪꯂꯕꯁꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯦ꯫ ꯃꯔꯝꯗꯤ ꯁꯅꯥꯅꯨꯁꯦ ꯃꯥꯅ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯊꯣꯛꯄ ꯑꯗꯨꯝ ꯉꯝꯃꯤ꯫ ꯃꯥꯁꯨ ꯁꯅꯥꯅꯨꯗ ꯇꯥꯠ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯅꯨꯅ ꯋꯥꯈꯜ ꯑꯗꯣ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯑꯃꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯍꯥꯏꯖꯩ, ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯒꯅꯤ? ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯌꯦꯡꯂꯒ ꯍꯥꯠꯂꯒꯦ꯫ ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯁꯅꯥꯅꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯅꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯕꯥꯅꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯉꯨꯁꯦ꯫ ꯅꯪꯒꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯁꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯅꯤꯗꯣ ꯁꯨꯔꯨꯡ ꯃꯅꯨꯡꯗꯨꯗ ꯄꯨꯂꯞ ꯆꯪꯂꯛꯂꯦ꯫ ꯁꯅꯥꯅꯨꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯑꯃꯃꯝꯇꯪ ꯄꯥꯏꯔꯒ ꯊꯥꯡꯒꯠꯇꯨꯅ ꯑꯁꯨꯝ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯥꯏ, ꯑꯗꯣ ꯅꯪꯒꯤ ꯊꯋꯥꯏ ꯌꯥꯎꯔꯤꯕ ꯆꯐꯨꯁꯦ ꯃꯈꯨꯝ ꯄꯥꯟꯕ꯭ꯔꯥ? ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯄꯥꯜꯂꯤ꯫ ꯁꯅꯥꯅꯨ ꯑꯗꯣ ꯅꯪꯒꯤ ꯆꯐꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ꯫ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ? ꯑꯁꯤ ꯂꯧꯊꯣꯛꯄ ꯌꯥꯗꯦ꯫ ꯁꯅꯥꯅꯨ ꯃꯔꯩ ꯍꯦꯛꯇ ꯇꯧꯔꯛꯏ, ꯆꯐꯨꯁꯦ ꯅꯪꯅ ꯌꯦꯡꯒꯦ ꯌꯥꯗ꯭ꯔꯕꯗꯤ ꯆꯐꯨꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯝꯇ ꯌꯥꯎꯔꯝꯂꯣꯏ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯅꯦ ꯑꯩ ꯈꯪꯉꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯁꯅꯥꯅꯨꯅ ꯊꯥꯖꯗꯕꯗꯣ ꯎꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯌꯧꯏ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯌꯦꯡꯉꯨꯁꯦ, ꯑꯩ ꯊꯥꯡꯊꯔꯛꯀꯦ꯫ ꯁꯅꯥꯅꯨꯅ ꯆꯀ꯭ꯔꯤ ꯇꯧꯗꯨꯅ ꯆꯐꯨ ꯑꯗꯣ ꯅꯝꯗꯅ ꯃꯈꯥꯗ ꯊꯥꯡꯊꯔꯛꯂꯤ꯫ ꯁꯅꯥꯅꯨ ꯆꯐꯨꯗꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏ, ꯑꯗꯨꯗꯤ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯂꯨ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯆꯐꯨ ꯃꯈꯨꯝꯗꯣ ꯍꯥꯡꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯆꯐꯨ ꯃꯅꯨꯡꯗꯨꯗ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯥꯏ, ꯑꯗꯣ ꯁꯤꯒꯤ ꯆꯐꯨꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯊꯨꯒꯥꯏꯕ ꯌꯥꯕ꯭ꯔꯥ? ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯌꯥꯗꯦ꯫ ꯁꯅꯥꯅꯨꯅ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅꯗꯤ ꯌꯥꯗꯦ ꯍꯥꯏꯔꯤ,
ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯗꯨꯗꯤ ꯐꯔꯦ, ꯆꯐꯨꯁꯦ ꯅꯪꯅ ꯊꯨꯒꯥꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯁꯅꯥꯅꯨꯁꯨ ꯆꯐꯨ ꯑꯗꯨ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯅ ꯂꯩꯕꯥꯛꯇ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯕु ꯀꯥꯏꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯅꯣꯛꯂꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯆꯐꯨꯁꯤ ꯅꯪꯅ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ꯫ ꯁꯅꯥꯅꯨꯁꯨ ꯃꯥꯅ ꯉꯝꯗꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯣ ꯅꯪꯗꯤ ꯀꯟꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤꯅꯤ, ꯑꯗꯨꯅ ꯆꯐꯨ ꯑꯁꯦ ꯅꯪꯅ ꯊꯨꯒꯥꯏꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯃꯥꯕꯨ ꯊꯥꯒꯠꯄ ꯋꯥꯍꯩ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯔꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯊꯨꯒꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯁꯅꯥꯅꯨꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯆꯐꯨꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯨꯒꯥꯏꯒꯅꯤ ꯑꯃꯨꯛꯇ ꯇꯥꯛꯎꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯆꯐꯨ ꯑꯗꯨ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ, ꯁꯦꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯁꯤꯒꯤ ꯋꯥꯍꯩ ꯑꯍꯨꯝꯁꯦ ꯍꯥꯏꯔꯒ ꯊꯥꯗꯒꯗꯕꯅꯤ꯫ ꯁꯅꯥꯅꯨꯅ ꯀꯔꯤ ꯋꯥꯍꯩꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯋꯥꯈꯜ ꯑꯣꯏꯍꯧꯗꯕꯗꯒꯤ ꯃꯥꯒꯤ ꯆꯤꯟꯕꯥꯟꯗꯒꯤ ꯋꯥꯍꯩ ꯑꯍꯨꯝ ꯑꯗꯨ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯀꯟꯅ ꯍꯦꯛꯇ ꯊꯥꯗꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯅꯨꯗ ꯇꯥꯛꯄꯗ ꯃꯥꯗꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯆꯐꯨ ꯑꯗꯣ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯐꯨ ꯑꯗꯣ ꯃꯌꯥꯏ ꯇꯪꯈꯥꯏ ꯇꯥꯅ ꯆꯦꯛꯈꯥꯏꯗꯨꯅ ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯁꯥꯗꯣ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯅꯨꯗꯣ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯆꯐꯨ ꯑꯁꯦ ꯑꯃꯨꯛꯇ ꯈꯨꯝꯒꯠꯄꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯅꯨꯅ ꯍꯥꯏꯔꯛꯏ, ꯍꯦ ꯍꯤꯡꯆꯥꯕꯤ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯁꯨꯝ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯆꯝꯂꯕ ꯈꯨꯟꯖꯥꯁꯤꯡꯁꯦ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ, ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯗꯨꯅ ꯁꯅꯥꯅꯨꯅ ꯆꯐꯨ ꯑꯗꯣ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯡꯗꯨꯝ ꯑꯃꯗ ꯈꯨꯟꯒꯠꯂꯒ ꯑꯃꯨꯛꯀꯁꯨ ꯁꯨꯗꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯐꯨ ꯑꯗꯣ ꯁꯦꯡꯀꯨꯞ ꯁꯥꯅ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ꯫ ꯁꯅꯥꯅꯨꯁꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯏ, ꯑꯗꯨꯕꯨ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯃꯥꯅ ꯑꯃꯨꯛ ꯍꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯁꯅꯥꯅꯨ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯈꯜꯂꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛꯅ ꯎꯔꯣꯛ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯎꯔꯣꯛ ꯑꯗꯨꯁꯨ ꯃꯤꯀꯨꯞꯇꯨꯗ ꯁꯨꯔꯨꯡ ꯃꯅꯨꯡꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯔꯣꯛ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯎꯔꯣꯛꯇꯨꯅ ꯃꯥꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯁꯅꯥꯅꯨ ꯎꯔꯣꯛ ꯑꯗꯨꯕు ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯊꯔꯣ ꯑꯗꯣ ꯅꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯁꯅꯥꯅꯨ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯔꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯑꯦ꯫ ꯊꯔꯣ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯁꯅꯥ, ꯀꯨꯏꯔꯦ ꯏꯆꯥ ꯎꯈꯤꯗꯕ, ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯃꯐꯝ ꯀꯩꯗ ꯆꯠꯂꯨꯕꯒꯦ ꯏꯕꯦꯝꯃ? ꯃꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯁꯅꯥꯅꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯪꯂꯦ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯁꯅꯥꯅꯨꯕꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯗ ꯅꯠꯇꯅ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯁꯅꯥꯅꯨ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕꯤꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯇ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯟꯊꯥ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯇꯨꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫